ꯍꯧꯖꯤꯛ ꯑꯩ ꯂꯩꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯡꯃꯩꯕꯟ ꯅ꯭ꯌꯨ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯖꯒꯥ ꯃꯌꯥꯗꯨꯅꯤ ꯁꯣꯝꯗ ꯁꯥꯏꯠꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯃꯦꯟ ꯄꯣꯏꯟꯗ ꯂꯥꯛꯆꯒꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯅꯨꯡꯁꯤꯠ ꯃꯄꯤ ꯌꯣꯜꯂꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯌꯣꯜꯂꯤꯕ ꯅꯨꯡꯁꯤꯠ ꯃꯄꯤꯁꯨ ꯌꯣꯜꯂꯤꯕ ꯏꯌꯥꯝꯕ ꯑꯅꯤꯁꯦ ꯅꯨꯡꯁꯤꯠ ꯐꯖꯅ ꯁꯤꯠꯂꯤꯀꯣ ꯅꯨꯡꯁꯤꯠ ꯃꯄꯤ ꯁꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯌꯥꯎꯅ ꯌꯣꯟꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯉꯥꯡꯉꯩꯁꯨ ꯑꯝꯇ ꯂꯩꯕ ꯎꯗꯦ ꯅꯨꯡꯁꯤꯠꯁꯦ ꯐꯖꯅꯁꯨ ꯁꯤꯠꯂꯦ ꯑꯗꯣ ꯑꯩ ꯑꯉꯥꯡ ꯄꯤꯕꯝ ꯂꯩꯇꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯩ ꯒꯥꯔꯤꯗ ꯅꯞꯄ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯑꯃꯃꯝꯇ ꯂꯩꯒꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅꯀꯣ ꯑꯃꯃꯝ ꯑꯅꯤ ꯂꯩꯕꯤ ꯑꯃꯃꯝ ꯑꯣꯏꯔꯁꯨ ꯂꯩꯒꯦ ꯑꯅꯤꯃꯛꯇꯒꯤ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯕꯤ ꯁꯥꯒꯦ ꯑꯉꯥꯡ ꯂꯥꯛꯑꯗꯤ ꯂꯩꯔꯒ ꯄꯤꯕꯤ ꯌꯥꯕꯅꯦ ꯑꯗꯣ ꯑꯉꯥꯡ ꯂꯥꯛꯇꯦ ꯑꯗꯣ ꯂꯩꯁꯥꯕꯤꯒꯨꯝꯕꯗꯤ ꯌꯥꯝ ꯂꯥꯛꯑꯦꯀꯣ ꯁꯤꯗ ꯂꯩꯔꯤꯁꯤꯅꯦ ꯐꯖꯩꯀꯣ ꯁꯤ ꯃꯄꯤꯅꯦ ꯑꯉꯥꯡꯈꯩꯁꯨ ꯀꯌꯥ ꯄꯤꯕꯅꯣꯗꯤ ꯈꯪꯗꯦ ꯐꯖꯩ ꯇꯥꯃꯣꯒꯤꯔꯣ ꯁꯤꯕꯣ ꯁꯤ ꯌꯥꯝ ꯐꯖꯩꯀꯣ ꯑꯗꯣ ꯑꯩ ꯁꯨꯝ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯕ ꯇꯥꯃꯣꯒꯤꯗꯤ ꯀꯌꯥ ꯊꯥꯏꯅꯣ ꯁꯤꯕꯣ ꯑꯣ ꯑꯗꯣ ꯀꯌꯥ ꯃꯃꯜ ꯁꯨꯝ ꯇꯥꯃꯣꯅ ꯑꯉꯥꯡꯁꯤꯡꯗ ꯃꯌꯥꯝ ꯂꯩ ꯂꯥꯛꯄꯗ ꯌꯣꯟꯕꯗꯣ ꯌꯥꯝ ꯐꯖꯅ ꯁꯤꯠ ꯎꯡꯉꯦ 35ꯗ ꯌꯣꯜꯂꯦ 20ꯗ ꯌꯣꯜꯂꯦ ꯃꯃꯩ ꯇꯥ ꯂꯨꯄꯥ 10ꯗ ꯌꯣꯜꯂꯦ ꯑꯗꯨꯗꯤ ꯂꯧ ꯉꯝꯗꯦꯕ ꯁꯤꯒꯤ ꯈꯔ ꯐꯖꯕꯗꯤ ꯀꯌా ꯄꯤꯅꯣ ꯑꯗꯨꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯁꯤꯁꯦ ꯁꯤꯁꯦ ꯂꯨꯄꯥ 90 ꯌꯣꯟꯈ꯭ꯔꯦ 90 ꯌꯣꯜꯂꯦꯕ ꯑꯗꯨꯗꯤ ꯁꯤꯁꯦ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣꯅꯦ ꯇꯥꯃꯣꯗꯒꯤ ꯑꯝꯇ ꯂꯩꯒꯦ ꯇꯥꯃꯣ ꯚꯤꯗꯤꯑꯣ ꯂꯧꯕ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯇꯥꯃꯣꯅ ꯌꯣꯜꯂꯤꯅꯦ ꯀꯩꯅꯣꯅꯦꯕ ꯇꯥꯃꯣ ꯑꯩ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦꯀꯣ ꯅꯅꯥꯎꯁꯦ ꯃꯌꯥꯝꯒꯤ ꯍꯦꯜꯞꯀ ꯇꯧꯖꯩꯑꯕ ꯏꯔꯝꯗꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯣꯟ ꯑꯅꯥ ꯇꯥꯔꯁꯨ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯗꯤ ꯉꯝꯕ ꯅꯠꯇꯦꯀꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯤꯗꯒꯤ ꯁꯨꯝ ꯑꯥꯗꯒꯤ ꯁꯨꯝ ꯌꯦꯡꯉꯛꯏꯅꯦ ꯁꯨꯝ ꯃꯔꯥꯛ ꯈꯨꯗꯤꯡ ꯎꯏꯌꯦꯕ ꯑꯩꯒꯤ ꯁꯔꯚꯤꯁ ꯊꯕꯛ ꯇꯧꯕꯅꯦꯕ ꯑꯗ ꯁꯨꯝ ꯑꯣꯐꯤꯁꯇ ꯑꯗ ꯑꯉꯥꯡꯈꯩ ꯁꯤ ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯐꯖꯕ ꯑꯗ ꯑꯩ ꯁꯨꯝ ꯂꯩꯔꯒ ꯁꯨꯝ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯒꯦꯅ ꯁꯨꯃꯥꯏꯅ ꯇꯧꯕꯗ ꯑꯗꯣ ꯑꯗꯨꯗꯨꯃ ꯇꯥꯃꯣꯗꯒꯤ ꯂꯧꯔꯒꯦꯀꯣ ꯇꯥꯃꯣ ꯃꯤꯡ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯎꯅꯦ ꯁꯤ ꯇꯥꯃꯣꯗꯒꯤ ꯂꯧꯔꯦ ꯇꯥꯃꯣꯗ ꯈꯔ ꯐꯖꯩꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯣ ꯅꯠꯇꯦ ꯁꯣꯝꯗ ꯂꯩꯕꯤꯌꯣ ꯇꯥꯃꯣ ꯁꯣꯝꯗ ꯑꯝꯇ ꯂꯩꯕꯤꯌꯣ ꯁꯤ ꯅꯅꯥꯎꯅ ꯑꯉꯝꯕ ꯃꯇꯦꯡ ꯁꯨꯝ ꯄꯥꯡꯕꯅꯤꯀꯣ ꯁꯤꯅ ꯇꯥꯃꯣꯒꯤ ꯆꯥ ꯊꯛꯄꯤꯌꯨ ꯑꯔꯦꯝꯕꯗꯨꯅꯀꯣ ꯇꯥꯃꯣꯗ ꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯥ ꯊꯛꯄꯤꯌꯣꯕꯀꯣ ꯁꯣꯝꯗꯒꯤ ꯂꯩꯒꯦ ꯁꯣꯝꯗꯒꯤ ꯑꯃꯨꯛ ꯂꯩꯔꯨꯒꯦ ꯇꯥꯃꯣꯗꯒꯤ ꯑꯃꯠꯇ ꯂꯧꯒꯦ ꯑꯃꯠꯇ ꯂꯩꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅꯦ ꯑꯁ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯀꯩꯗꯧꯒꯦ ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯇꯦꯡ ꯈꯤꯇ ꯂꯩꯒꯦꯕ ꯇꯥꯃꯣꯗꯒꯤ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯑꯗꯣꯀꯌꯥ ꯍꯥꯏꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯨꯗꯤ 5ꯗ ꯁꯥꯕꯤꯔꯛꯑꯣ 5 ꯂꯩꯒꯦ ꯂꯧꯒꯦ ꯑꯗ ꯃꯆꯨ ꯃꯥꯟꯅꯗꯕ 5 ꯍꯦꯛꯇ ꯈꯟꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯂꯥꯡ ꯇꯧꯕꯗ ꯑꯉꯥꯡ ꯂꯩꯔꯤ ꯁ꯭ꯋꯥꯏꯗ ꯂꯩꯔ ꯌꯦꯟꯒꯦꯕ ꯑꯉꯥꯡ ꯑꯝꯇ ꯂꯩꯇꯦ ꯁꯨꯝ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯍꯦꯜꯞ ꯇꯧꯋꯦꯕꯀꯣ ꯑꯗ ꯑꯩ ꯅꯨꯡꯁꯤꯠ ꯃꯄꯤꯁꯨ ꯂꯩꯕ ꯑꯣꯏꯅ ꯑꯩ ꯃꯦꯀꯣꯂꯥ ꯂꯥꯏꯌꯦꯡꯖꯪꯗꯩꯅꯦ ꯑꯗꯣ ꯁꯨꯝ ꯊꯕꯛ ꯂꯥꯛꯄꯗ ꯎꯕ ꯑꯗꯣ ꯑꯩ ꯇꯥꯃꯣ ꯑꯅꯤꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯈꯔꯁꯨ ꯂꯩꯒꯦꯅ ꯍꯣꯏ ꯇꯥꯃꯣꯒꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯇꯥꯃꯣꯗꯒꯤ ꯁꯤ 5 ꯂꯧꯔꯤ ꯃꯌꯥꯝꯗꯣ ꯐꯖꯩꯀꯣ ꯁꯨꯝꯗ ꯑꯗꯣ ꯄꯩꯁꯥꯅ ꯄꯤꯒꯦ ꯇꯥꯃꯣ ꯁꯤꯒꯤ ꯑꯔꯦꯝꯕꯁꯤꯅꯀꯣ ꯇꯥꯃꯣꯒꯤ ꯆꯥ ꯊꯛꯄꯤꯌꯨꯀꯣ ꯁꯤ ꯇꯥꯃꯣꯗꯩ 5 ꯑꯃ ꯂꯧꯔꯦ ꯇꯥꯃꯣꯗꯩ ꯂꯨꯄꯥ 50 ꯑꯗꯨꯗꯤ ꯇꯥꯃꯣ ꯌꯣꯟꯕꯤꯍꯧꯔꯣꯀꯣ ꯍꯥꯏꯂꯛꯀꯅꯨ ꯇꯥꯃꯣꯒꯤ ꯆꯥ ꯊꯧ ꯍꯥꯏꯕ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦ ꯍꯥꯏꯕ ꯌꯥꯏꯐꯔꯦ ꯌꯥꯏ ꯆꯥꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯈꯅꯥꯎ ꯂꯣꯛ ꯈꯤꯇꯪ ꯇꯧꯒꯦ ꯀꯣꯟꯅ ꯆꯪꯉꯛꯀꯦ ꯌꯥꯔꯦ ꯍꯣꯏ ꯌꯥꯏ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯇꯥꯃꯣꯅꯤꯁꯨ ꯄꯣꯊꯥꯕꯤꯌꯣ ꯀꯥꯅꯤꯁꯨ ꯌꯥꯏ ꯑꯣꯀꯦ fazejko si angang piramadi nangge oke sila ko
พี่แต่พี่แกไอ้เนื้อยำเองงักตั้งข้างกี่แล้วเล่นเลยพี่เกี่ยววะเจ็ดเนื้อแกยำคนอะไรเนื้อมีแกมชูแกมีกุ้งตั้งข้างพี่แกเราง่ายดีเนี่ยชูดีซึ่งมีกุ้งตั้งข้างพี่แกแล้วปะไอ้เล็กไงเล่นมุกก็ไอ้เล่นแกก็ไปtamu saja terang tapi yo. Ai pesapi ke apa ko? Terang ngau piro. Semua terang ngau tuan normal. Tamu mana tu kambiro. Ai pesapi saja ke pak. Mau cak kido re. Jadi he. Tapi kau walam gini. Ya di sudri. Oh, teruk nipah ngari. Tara. Amma ni het. Tôi terang asu lo, terang api lagi. Kamu tu usik nong terang angkat lau deh. Ya. Memang dia. Sekunci ben. Oh ya. Ai, amu laki ko tamu ko. Sige ko sige. Sige. Tamu sige sekunci ngang sing tepi ke. Se ai chụp ngang gì nó trên đây map lắm gì này rồi cô. Se nơi cái gì này rồi se. Sum ai chụp YouTube trên này hàng bên này có ở nơi se ngang gì nó xin pin nơi cái gì này rồi cô. Mama. Ye le. Por aí onde pai rồi. Cái school như thế bỏ. Oh, okay. Ya. Oh. Hai cái đâu. Yum tập sang làm gì ba. Ông ta hai đâu tên nào tên được xin à? Ôi, thế kia, bắt thằng yum ta qua là mình sắc xa rồi cô.